ꯃꯀꯣꯛꯁꯦ ꯏꯅꯥꯎꯁꯦ ꯃꯌꯨꯝꯗ ꯈꯟꯅꯔꯒ ꯆꯥꯛ ꯆꯥꯗꯕꯤ ꯆꯔꯥ ꯍꯦꯜꯂ ꯂꯥꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯣ ꯃꯥꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯐꯝꯗ ꯇꯨꯝꯕ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯀꯣꯛꯆꯦꯅ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯗ꯭ꯌꯨꯇꯤ ꯂꯥꯛꯑꯒ ꯑꯗꯣ ꯍꯥꯏꯗꯤ ꯌꯥꯔꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯗ꯭ꯌꯨꯇꯤ ꯂꯥꯛꯑꯒ ꯁꯥꯏ ꯇꯨꯝꯕ ꯂꯩꯗꯨꯗꯤ ꯃꯥꯗꯤ ꯀꯩꯅꯣꯅꯤ ꯍꯩꯕꯣꯡ ꯁꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯥꯎꯕꯅ ꯍꯧꯖꯤꯛ ꯍꯩꯕꯣꯡ ꯁꯨꯔꯦ ꯑꯩꯈꯣꯏꯒꯤ ꯔꯣꯍꯤꯠꯅ ꯍꯩꯕꯣꯡ ꯍꯧꯖꯤꯛ ꯁꯦꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯊꯣꯏꯕꯅ ꯆꯥꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯇꯜꯁꯤꯅ ꯃꯥꯁꯦ ꯖꯒꯣꯏ ꯁꯥꯗꯧꯔꯤ ꯑꯩꯈꯣꯏ ꯊꯣꯏꯕꯅ ꯄꯨꯏ ꯗꯣꯛꯇꯔ ꯆꯠꯁꯦ ꯑꯩꯈꯣꯏꯅ ꯍꯩꯕꯣꯡ ꯆꯥꯔ ꯃꯥ ꯖꯒꯣꯏ ꯁꯥꯗꯅ ꯑꯩꯈꯣꯏ ꯃꯥꯡꯗ ꯅꯤꯛꯅ ꯕꯀꯔ ꯃꯥꯡꯗ ꯁꯥꯅꯤ ꯊꯣꯏꯕꯗꯤ ꯍꯣꯔꯦꯟ ꯀꯨꯀꯤ ꯃꯥꯡꯗ ꯖꯒꯣꯏ ꯁꯥꯅꯤ ꯍꯥꯏꯗꯤ ꯕꯀꯔ ꯃꯥꯡꯗ ꯅꯤꯀꯥꯏꯅꯤ ꯍꯥꯏꯅꯤ ꯂꯥꯛꯑꯣ ꯃꯥꯏ ꯃꯅꯝꯁꯤꯅ ꯑꯩꯅ ꯍꯣꯔꯦꯟ ꯀꯨꯀꯤꯅꯤ ꯁ꯭ꯅꯥꯏꯄꯔ ꯊꯥꯔꯛꯄꯗ ꯖꯒꯣꯏ ꯁꯥ ꯂꯣꯏ ꯅꯤꯛꯑ ꯂꯩꯅꯅꯕ ꯋꯥꯠꯄ꯭ꯔꯥ Cookie are so afraid around by. ꯁꯤꯁꯤ ꯄꯥꯏꯒꯦ ꯇꯧꯕ ꯌꯥꯗ꯭ꯔꯥ ꯊꯥꯕ ꯌꯥꯒꯗ꯭ꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯥꯞꯄꯧꯒꯦ ꯁꯤꯗ What about you? ꯃꯥꯏ ꯏꯪꯂꯤꯁꯇꯣ Hello? ꯃꯣꯏꯁꯤ ꯐꯂꯥꯡꯗ ꯕꯣꯠꯀꯤ ꯀꯩꯅꯣ Hello? ꯊꯥꯕꯗꯤ Hello? I'm from Imphal. Imphal East. Ana, ꯕꯦꯛ ꯀꯣꯕꯔ ꯑꯍꯟꯕꯔꯣꯁꯦ ꯈꯣꯡꯇ꯭ꯔꯕꯣ Okay, see you next ꯕꯦꯛ time. ꯀꯣꯕꯔ ꯍꯥꯞꯄ ꯂꯧ ꯌꯥꯗ꯭ꯔꯣ ꯑꯍꯟꯕ Okay. 알라 자자 알라 이번이나 쿠키 생으로 양 마땡 방바이디 자 알라 슬라 알라 자 이번에 지호연이 이제 ꯑꯩꯈꯣꯏ ꯁꯪꯒꯣꯜ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯅꯦ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯀꯨꯜꯂꯒ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯆꯥꯎ